Imphal East ki hata minuthong manakta ain gi Wangmada sa Yonba meat shop Singi Mathakta police na drive Chathakhray dukan mapusing court puthok tungda fine 10 kray drive adunga seyo ki Imphal East ki SP Zogesh Chandra Hawizam gi mineng makhada Porampat police amadi Imphal East commando gi apunba team na Chathakhibane police ki maikai gi dukan sing de yolamba sa sing adu lokhatuna puna bahotnarakpada dukandar singa police ani gi marakta akan mamong da mukna bagi fibam amada lakhi Tungda Porampat ki OC Vinod Kumar na dukandar singda police station da laklaga wari sanasi ain gi matungina chapchana thabak lokhat kani haina thajaba pibadagi irang adu khara makhai di nem thaki ngasigi drive adu ko mari leinana Porampat police station gi OC M Vinod Kumar na haikibada hatagi main road nakanda sa Yonba dukan sing asi IMC na akakna bachana kanglon amaga loinana mid seller gi oina permit pibane makhoi sa kakpagi license amata piba leite madugi sumathakta lambi nakanda ifongfong na sanga Yonba si yade kayarak hana warning su pikre adubo police na thamkiba appeal sing adu tashinadana thabak asi chatharapani lamdam asi ain leitaba leibak nate ain gi Wangmada thabak tawraklabadi police department na lokhatpham thokpa thabak sing adumak lokhalakani haina mahang haiki Polis na paraga. Sama pangde. Upani polis na sama la sai. Sama program ho pangde. License dai. Doin pini. Namu ki sahi da so taxi da thonga jara. Sama pangde. Ai sagi sahi sagi ji drama bo bante. Ukra ka sala hai sigari gino sai. Sahi kudingi kai gino. Ane lagte koi sa. Chorok to yante. Sai brown dina. The awareness ni moida koina mas moida sayon kono haibinate yonview but niyom somne yonview hygienic on yonview with the permission of authority dagi achumba license paibiraga niyom somna sayon view